खुरमजरी मिंग दाबिरिबिस बुताराम ओक्चरी ngasi maruiba pauda Ministry of Home Affairs ki Northeast ki Internal Security Advisor Dr. Manoranjan Nomaina kaplam badagi lakanakre Diri lambi ki phibam thoina ahong balai barak thong kari lambada khudong thiningai oiri amadi Biramangol College na Manipuri University Inter College Women's Football Tournament ki mapu oikre mapung bapau pizari भारत सरकार के मिनिस्टर ऑफ होम अफेयर्स के नॉर्थ ईस्ट के इंटरनल सिक्योरिटी एडवाइजर डॉक्टर चिंगू मयूम मनोरंजन खुमन सकंदब सिंगना नोमैना कापलंबदा ये थंब पामोमदा सोपदगी रिम्स लाकनख्रे थौदो सिंगरा नुमिदा पुंग मापनरोम ताबदा लंफेल पुलिस स्टेशन की मनुंग चनबा गेम विलेज तलेबा टाइप 3 क्वार्टर हाउस थोखेबनी माग पिसुम निंगोमबम लेरक्तगिनी हौजिना लांगोल गेम विलेज ता क्वार्टर तलेबनी मथंता क्वार्टर दा लेरिंगैदा सकंदब सिंग अदुना नोमै राउंड अमा कापलंबदा ये थंब पामोमदा पान बमरु अदु फाउदो लबा मतुंगदा पुक्चेप्ता खेत खे हारी सोक्तुन लाइकनरिबा मनोरंजन फोंदरकपदा मणिपुरदा लेरिबा लालहोबगी इहो असिगी वारोइसिनम पुरकनबा होनबगा मरि लेनना खुद थारपा ओइरंबा याबगी चिंगनबा लै लालहोबगी इहो असि वारि सानरगा वारोइसिन पुरकपा ngमगदबनी लेंगबादा नोंमै यानदुना चप्पबुदी लांगोल पुदुना चपना हेना फै फोंदरखी अमगा भाव तानरेगा अखोय मसेन मुक्सिनरगा यूनिटी पुरागा डेवलपमेंट तोने न सुमने लेबा तसेंग लेबा नुबा ओइतारगदि अखोयगा भाव तामिनेरेगा शांति पुरपा वारी साना खुपा सरकार भाव तामिनेगा वारी साना थोपना तुंगी मेरोंगे अखोयने मुजिक तौरी मुजिकनग योलगा थबक तौरी से आई इसागी काननबा नत्रगा आई फैमिली काननबा नते तुंगी मेरोंगे पुंसी दा अचुंबा पुंसी महिंगमा कीबा खंबा अके खंग याउदरबा अदुगुंबा पुंसी महिंगमा प्रजामयाम पामे हौखिबा तांग तरेता हाईवे ट्रक ऑनर्स वेलफेयर ऑर्गेनाइजेशन एंड नेशनल हाईवे कुंट्रा तरे की लंबी थोंग की फिबम यंगसिलुबगी तुंगदा हौखिबा तांग तरा मरिदा प्राइम मिनिस्टर नरेंद्र मोदी दा लंबी असि अथुबा मतमदा सेंबिनबा मेमोरेंडम अमा पिसिनख्रे मदुगी तुंगदा प्राइम मिनिस्टर की पौता मतुंग इना तांग कुनिथोइदा मिनिस्टर ऑफ रोड ट्रांसपोर्ट एंड हाईवे की सुपरिटेंडिंग इंजीनियर अमना लुचिंगबा कांबो अमना इम्फाल दगी जरी फावबदा लेरिबा लंबी अमगी अमदी थोंग की फिबम सिंग यंगसिनख्रे हाइना हाईवे ट्रक ऑनर्स वेलफेयर ऑर्गेनाइजेशन के सेक्रेटरी लाइस्ट्रम रतना फोंदोली मणिपुर प्रेस क्लब पांथोबा पावगी मिफम अमदा लंबी असिगी फिबम ngarangsу amohana chatuna yengsilubada thoina ahongwa mata leramji barak thonggi फिबम गाड़ी लांबदा खुदोंग थिनिंगाय ओइरी ngasisu u thaduna गाड़ी सिंग लांथोक लांसिन तौरी मक्रू योगदबा किलोमीटर अनि अमदी हेंदोलगा किलोमीटर अहुम गाड़ी चपदा खुदोंग थिनिंगाय ओइरी बीआरटीएफ के कमांडेंट उनदुना वारी सानबदसु लंबी सेमननबा गवर्नमेंट ना पैसा थादरक्तबा चही 8 लोम सुरे हाइना पाखुम पिरकी एंगसिमो जमापन मरफुद्रा निपांदा लुपा करोड़ निफुमाथोय लंबी सेमनबा थादखिबा सेनफम सिंग आराम मौंगदा सिजनखरबरा हाबिसि चिंगनानिंगाय ओइरे ngaranggi khongchat aduda biarogi junior engineer amana barak thonggi nauna saba suspension bridge gari lanthok lansing tawhan lagani haina su phongdorki hairi transport minister ki site ki adi national highway 137 je date 22 da impan tu jinibam se check tawe lambi se akoina thaibam adi I maron adi kanu taw chum da khoprana yengchellu habi dawta mani yengchela matung da date 20 ga 3 da chuma yana su khaba da su theng nabiram gani id hariba labi se biaro da ngasi 1989 99 da ko 41 crore sanction tawro matung da labi se kari kumba amata semandre habi je la superintendent engineer mana numito da mana kogi press amarom da publicity secretary K Brojendrona labi asi sembiroi da bo orabadi national highway haina kobiraganu imphal da gi jiri phawbugi manung da leriba miyam maruoina chungmi ichilinaw sing civil society students organization singna ngasi phawba lambi asi semnanaba ban blockade chungba tawbadi leitri adubu karigumba demand amagi lambi sibu sizinaduna ban blockade chungbadi tawri lambi asi semnanaba punna takshminasi haiki national highway 37 impan jiribam road and haire national highway india da labor national highway mayam se mayam ji manung da maji part amani national highway amani highway 37 ne adon india da labor highway mayam ni phajana sembi re manipur gi highway 37 sembi drigadi sembi ro de ta gadi national highway ja highway ranu manipur local road highway ro sine koina highway truck owner we organization gi market gi hajinu gi je ngasi bokta moi gi lambi si mapan da lebiri praja jing sina amukta su lambi si sembi de appeal lam ta tawbirakte upun ngata songpa tare jing de yeng mo ko am nuai ti me am su ubiram mani soroi mapan da lebi yum jing do upun ngata ni
ngasi ayu angan bapung tarurom taba matanda Sengmai Police Station gi manung chanba Maharabi lamkhaida sakti leba IED ani leramde lemakong da leba chamagatare Subai Engineering Department Assam Rifles ki kangbo ama laktuna bom adu asoyangam yaudana loktolaga pokayan kre IED ani asi ngasi Sengmai da leba Assam Rifles ki kangbo amana Imphal tamna normal routine oina ROP lakpada Maharabi lamkhai ki culvert amagi soroke nagyata leramba thenakibani masiga mari leinana lemakong Assam Rifles ki chamagatare Suba Engineering Regiment ke kangbo ama laktuna IED aseng bara haidbadu yenglaba matung lautholaga lobuk tapokan kibani masina maram oidana National Highway anida pung anirom thingjinduna gari chathan khire thodosi ga mari leinana Assam Rifles ki maikaidagi phongdorpada bom amana kg ama makhairom lumi masina pokhairam labadi bisimina yamna tholamba yai haiki कोई सीजन में बनाई गई Sports University Saba CPI na taram na oyi sabagi mafam yet na bagi mahuta tamu pat ki manakta lairiba Moirang Kangjebung da oina sahaning bagi apamba CPI Manipur State Council ki Secretariat Member N Mangina Phungdokre era bolbawan da pangthokiba pawi mifam amada N Mangina makatara duna sarkar na ISTV da kolda University asi sanana ba thaurang torokpada miyam ga yet na ba amalakliba asi leitanaba moirangi tamu pat ki moirang Kangjebung da oina saba yai amarom da center gi anova government lakpa asina afspa loktolagani haina miyamna asa toromba adu kaire Union Home Minister na ekasi hozimaki di loktoloi habisi CPI na yaningde aspa athuba da loktokadabani habisi party asigi dabini Modi government na MGN REGS scheme gi budget ki senfam da hanta lakpa asi scheme asi muthapa yabagi phibam da leire haiki Moirang Kangjebung ai na ju khangnaba eco park sagani haidana taknu park ki manakta leiriba mafam ase masida Moirang senior citizen su masida sabiyona honorable chief minister recommend ma pigre ekarna 427 shawani haiba mafam masida sabana khwaidagi recommend akoigi suitable oigani Moirang prajana su ayep leite haiba senior citizen pi mafam ase sabirabadi atuba matamda sport University se sabase loisenba mamgani amadi masida ayat apal leiroi Paugi mi pamasida El Sotin Kumana sinmi singi dabi tara takshinduna December mangada paksana protest rally chathagadori masigi mangoinana December marida awang nopoke sinmi singi damak leiriba singi apunba mi pam ama Imphal da apunba mi pam pangtokani December mangada maike kayadagi sinmi singna khongchat ama laktuna thau ground da mi pam ama pangthona ba sem sare haiki Sangai Festival amadi Narendra Modi lakadabagi security force na lokhaliba section thaurang asina miyam da maruina mairoi singda ka hena akaiba pigadaba mong da thabak tawhaningde haina miyoi kyana masa masagi oiba mot phongdonarli hiramaski matangda paudam ama Manipur bu malem ni miyam da hena masa khanga na ba panam da Manipur government na sindona chahi khuding na November gi tang kun ma thodagi kunthra phawa Manipur Sangai Festival pangthuli Sahi asigi oina su tha asigi tang kun ma thoidagi hona chathari festival ase lusinma nuit November gi tang kun thada India ge Prime Minister Narendra Modi laktuna saruk yagadori Prime Minister ge khongsat asigi damak state police na aing nungthil khaidana kathok pagloina na security ge akanba section thorang kya faikali local ba section thorang sing asida tongan ma maige digi wafong kya phongnok narle Sangai Festival si lakpa matamda Manipur gi miyam si hojing nungai ribra nungai dabra haibigi matang sini yam leri pan gi tourist sing da orna bo hona bada chathari bisi yam phaba khongthang amani Narendra Modi gi khongchit ka marile na ikogi combing operation to wi thaba si chathari aguna lekai da combing operation to rebdi inu du da laiba nupi angang chai humfu gi makha da laiba loina mak thorakadabani haidana madugi mayam du hoidok padu da thabaka thuba chatkadaba angang ge laitam chatkadaba parkha thabagi sem sagadaba bas ngaigadaba bhan ngaigadaba kokadaba singumgi mayam masida yam chauna apanba ma pire Sangai Festival tawga combing operation to dusam ram kuino combing operation jina tawri maram sidi laibak sigi state sigi law and order si state government sina ngak pangamdre law and order si ngak pangamdre banina akhoi state government na law and order ngak na ba aduge insurgency jing lairiba mayam si takthung na ba toine ba hojik yamna ikoi nitham da gi inkraba iko sida moina mahiroi sing adubo mama pana tongan ba
स्कूल एग्जामिनेशन की प्रिपरेशन तौगदबा एग्जामिनेशन के थिनगदबा असुग मयामना चीरबा तंजा असिदा सिक्योरिटी फोर्स सिंग तौरिबा मोंग मतौदु उरकाना तोंगान वखल लमा खल लेने लौब याय अदुगी मथक्ता अचौबा अखोगे डिस्टर्बेंस अमा महिरोसिंगदा फिजिकली मोरली डिस्टर्बेंस अचौबा वे पीरेने लौजे ग्राउंड सिदा नत्रगना लंपाक्सुदा मखुत थांकन अयिंग मयाम जो थकथक खांगनी अदुदा परीक्षा था चतोरिबा अगांग मकोक्सिदा मोगी ब्रेन सिदा फॉर्म देसी करीनो सिनी कमिंग ऑपरेशन तौरगदी ऑपरेशन तौरिबा अथॉरिटी ना हाइबदसु इनबा ताबनी अदुना हाइरिबा सिदा अखोगी परीक्षादा खोदोंग चादबा दिगा हल्लमनसिंग खोदोंग चादबा नुपी अंगांग अदुना ऑपरेशन तौरे दि चम जबना हारुल सिंग मपान थोप भाव किनब खोनब नुमिन हेक्टारगा चथोक चसिंसी दा याम हंगोइनबी फिल्म दलाए अखोई सुंबा कॉम्बिंग ऑपरेशन जन तौबीगदब लेतारगदे भारत के दुगुमा सेंटर की मरो लुचिंगबसिंग असिजु लाक्पिरग मियाम दम हरासमेंट पीगदवरगदी भारत के प्राइम मिनिस्टर सु ओइजनु अमेरिका की प्रेसिडेंट सु ओइजनु एनी रशिया की प्रेसिडेंट सु ओनु लाक्पिरनु हई परीक्षा ग लोर कांद अदुम लाक्पिर हबी वफम ने वो जिलाक्तोची कमिंग ऑपरेशन तौगनु हाइबन तबा कमिंग ऑपरेशन चे आयंगी मतुंगिना इंटेलिजेंस रिपोर्ट की मतुंगिना तौबियु तौबदबु मियाम दा वहन बयाबा मोंगदा अदुगा मरुइना नुपी आंगांग सिंगदा परखागी सु येंगेरगा खल रिलैक्स तौबा याबा मोंगदा तौबिबा चुमी लालिबा तांग कुंथ्रादा भारत की प्राइम मिनिस्टर लाकदोरिबा सिगी ममिंगदा चथोक चसिन याहंदबा अदुगा यामना थिंगबा पीबसे मसीसु खरा खंथा हनिंगी अदुना अदुमाइना तौरगदी अखोई प्राइम मिनिस्टर ला अनिंगबदो संगाई फेस्टिवल तो हनिंगबदो मधु अखोइदा अवाबो इबनिना तौबिरनु इदना हाइरकपा सु अदुम यावरकपा यायबा पाउ पुथोकचरबा खुराकपंग नावमदी रिचार्ड रंजन ISTV न्यूज इम्फाल Prime Minister Narendra Modi lakpagi mangoinana Manipur Police Station tharang lokhopa oina ngasi Lamphel Police Station gi manung chana leiba sangangai mayai lekai da thibo humbugi thabak chathakre Additional SP Lalboy Hawkip amadi Commando OC P Sanjit ani gi miyeng makha da chathakiba operation adu da lekai asigi manung da leiba nupa nupi punna miyoi chanirom amamam da oina verification chathaki loinana bail out ani yauna chingnaba miyoi 13 makha taba verification gi damak Lamphel Police ta sinaki तासिगी कुंट्रादा इंडिया की प्राइम मिनिस्टर नरेंद्र मोदी की मणिपुर खोंगचेट कोरकोम नपुंग कुनमरी की कर्फ्यू लाउथोक्रे पब्लिसिटी कमिटी की कन्वेनर न थोरक जेरोल अमदा मोदी र खोंगदार कदबा सि एकोई की लेबा के ओइददी उ मंगोल की मसकनी मरमसिना लोय मपु अमा ओइना अमसुंग मा के खोंगलोइसिना मणिपुर द चथरिबा क्राइम सिंग असि येंगनगा मा की मणिपुर द लापा खोंगचेट असि कंडेम तवी अमसुंग नवंबर कुमापन अमसुंग कुंट्रा की लोनबा अहिंग नुयाइदगी हौरगा पुंग कुनमरी की मणिपुर पोंबा कर्फ्यू लाउथोदे कर्फ्यू मनंगदा अना लायेंग महौ लांपोक थोकपदा कन्ननबा फायर ब्रिगेड अमसुंग प्रेस मीडिया की दमकतदी कोमथोली जेरोलसना मखा तारदुना इंडिया की प्राइम मिनिस्टर ओरिबा नरेंद्र मोदी ना इंग्लिशनी 13 नवंबर 12 दगी 12 फाउबा म्यांमार की नेपिताउ द पांथोकिबा मापन सुबा ईस्ट एशिया समिट In the world of interdependence and globalization, there is no option but to follow international laws and norms. For this reason, following international law and norms is important. Haina phongdoki adubo ekhogi lebak Manipur Asia lamdam amasung India gi namthabiraba kangrup singdari loi chansinba nungainaba haiduna chakholaba malem gi miyamna la le loktholo haba dragonian law sing season aduna khudam chansinanaba honari law asigi mayukta lebagi malemna sakhangduna Iron Lady Mingthon Piravi Irom Chanu Sarmila ngasi chara henduna ngamjabi thakta thengnari pali beleba lega asinadi chakholaba malem gi miyamna laujarabasu aspa lokthop maram chade haiduna sikhang khangduna leiri mache mache thugaiba heiba amaga loinaba tinaba yadana kakshabi saduna thugaiba heiraba marau chawba matar heiba India gi hauziki lengang mapu asina ekhogi lamdam asida yelongmaidagi khundaminariba miyoi kangnop sing asida hu kam sinduna masel yengthinana basili English and Subda Magi Juntara Marigi joint statement without territorial limit have a wahi ahum asigi wahodagi Juntara Nipangi Chobolebaki ho amatonki Masi Faubusu Haribo wahi ahum asi Tayai Nana Amanayawi Amanayawdi Haina Manipurgi Miambung Aholi Luinana Manipuda Kundamina Riba Mui Kangup Singimarta Ayobi Takta Nushinadana Bamasung Tugaina Honari Mui Amanatraga Mayam Loop Amanatraga Loop Mayam Amana Lotuna Duna Manipurgi Saktam Tugaina Batem Singara Pakudimag political amasung military oiba pambai season aduna thengnaba haiba korkom gi phirep asi ahongba leitri amasung thengnagani hairi pawi marathana tema break amata break metung da taram nokchari
Ukrulda Congress Party natana ate party sing lansin mangamdri khudong chabasi yangnaga Congress mapangal hena kangkhat hanana ba honari haina Deputy Speaker MK Preso Simrena phongdokre Babu Parada pangthokiba Chingai Assembly constituency ki oina anoba membership lobaga loinana nomugi oba political conference amada mahangna makha taraduna Chingai kendra da chakho thorangi thabakaya paikatuna kulsing amaga fauna hanba ngamle Thong Tarukshu Sanana Batarang Lady Haiki, Taramasida ADC Ukrugi Chairman John Raling Susaru Yaki. Kan Shokale Araga, Ekui Congress Party the Fight Lady, Hazab Lady, Alina Ekui, the support Togani, Manipur government the support Togani, Aduga Tabuk Shipajan, Paikat Min the enrollment Gimtang the shoe, Aduga Kundi development Lakomayam, Yagani Shogani, Mayam. Lupa crore ahuma khairam changna saba augmentation of water supply scheme ngasi Ukrul district ke khul dipanda khusinaduna thangna ising fangan kre district asigi riha lote khul da pangthopa water supply scheme asi sangabagi tharamadu da public health engineer department RC2 gi SE V Sangrei Fau executive engineer A Nikunja Singha amadi A Brajakumar Susarya ke loinana khul asigi akoibada leiba tongan ba taret ke chief sing Susarya ke khul gi luchungba sing yauna Wanga Kibasina Fondona Kibeda, Scheme Masina Kul Nepal Gimio Lising Tratare Romda, Tagnaba Faba Ising Fangalagani, Kulsing Adudi, Riha Laute, Mayo Fong Wungon, Murray, Ngarum Fum Ramray, New Kenan, Amadi, Nayaramni. Hari bus scheme asiki manungda liter lakh mari chanba reservoir yauri mapital stream dagi ising lauraga reservoir asida store tawduna awangba jingthak masa mathanta ising chelhalakpani haike executive engineer Nikunjana phongdokibada scheme asiki makhada khunja singna CM leba water and sanitation committee asina maintenance amadi operation gi part ta thabak tawba mathau tai masidagi lakpa income adu committee asiki oigani department ki oina technical amadi skeleton work ta development tawna bohona bani kunjasina arapa lok ta chatuna wana ising solamba adu ngasidagi kolagani phongdoki ising chila phatana phanglaba madungda yum da house connection to bagi 24/7 program on packet ka de already akoi mayam da awareness program wali bani ko testing kit and akoi ising mapun da purga sport ha test no ising thakta yaba pola yada bara habijin du test no bagi chuk lai adu gi training pathok jagini akoi na hunduma chakda ban mai onsil la ba hol pani ngasi gi de 27 sidigi hana oja sing labuyo Maoist Communist Party Manipur na India ki Prime Minister ki Manipur khongchat Manipur miyam ki yafa tharang ki damak na te haina phongdokiba wapam adu chumle hairi Lubasi ki Secretary Publicity and Propaganda nongle meite ki Gerald amana khongchat asi supnagi pung amaga minute kuntra khatagi khongchani amadi telaba pung amakaki khongchat asida pung amana Sangai Festival yengduna pungkai amana BJP office ta mahaki party ki oiba tharom pangthokani mahaki apunba pung amaga makhai ki khongchat asida supnagi minute manga fawba Manipur miyam ki matam kaithokte amarom da lub asina Prime Minister ki khongchat asibu boycott tawduna general strike kobo matam da mioi kharana boycott asi maram chade haiba wakalon fodok nabasu yauri boycott maram chade haibagi maruiba maram singdi Prime Minister laklingai matam da Manipur miyam gi apamba sing unaduna taksin hoba amadi khanghan hobana hena fagani haiba wakalon sing phongdok nei wakalon asi achumba manbani adubu masi practical oidaba wakalon amani lubasina Prime Minister gi khongchat manungda miyam na Prime Minister da miyam gi apamba wakalon phongdopagi tanja phangloi amadi practical oide habasi mahaki Manipur khongchat ki ateba matam asigi manungda minute manga fawba miyam gi wari sanana bagi matam kaithoktaba asimangna achumbani habadu takle hairi Masi Kurai Kendra gi manung dalai ba laumi singda ningtham gi maru marang yen thopagi thorom ama MLA NGB Joy gi yumda pangthokre maru marang yen thopagi thorom adu da Kurai Kendra da lai ba laumi singna sarugya ki tharonggo mari leina MLA Bijoy na Kurai Kendra asi idil turel amadi kongba turel faroga chapa mafam oibana law lokraba matung da laumi singna ahang ba lobuk singda matamga chana ba maru marang sing thana ba maru marang yen thopani haiki Praja mayam da masigi pothok mayam do maduna Marang kaina phangangani haiba asaduni aduna masigi wakal asi aikoigi Manipur gi wena imungi economy development tawbudana tana aikoi myam gi
चिंजाकता मतेंग चाउन पांगनी हाइबा अदुगी आशा दुनिया खुन थमजरी बसे हौकिबा मतम खरगी ममांगदगी UNLF ना ऑपरेशन अराबा हाइना मिंगथोनबा कोड नेम असि सिजनदुना मणिपुरदा लेरिबा लेंगाक असिगी यानेन सरु ओइदुना मणिपुरगी मिचम मियाबु ओदरिबा इंडियन फोर्स की मथकता लंदा कया चंगसिंदुना लाख्यारी लुबसिगी डिपार्टमेंट ऑफ पब्लिसिटी की डायरेक्टर इंचार्ज MSN गी जेरोल अमना चलिबा नवंबर 3 की नुमिदावरम पुंग 9:40 रोम चटपा मतमदा कोइरेंगैदा लेबा चामगा 35 सुबा टेरिटोरियल आर्मी की ए कंपनी की पोस्ट पोखा अंदुना लंदा की बादु UNLF की लामी संगलुम MPN चथा की बलंदानी लंदा सिदा बोमनी प्लान तौखी अदुबो अमदी सोइदुना पोखा की दे बोम पोखा बादु दा टेरिटोरियल आर्मी की चामगा तरेट इंजीनियर की लैंस नाइक जग्गा कोवा NCO अमा सोपदगी लेका नबंगमदना सिखी खरना असोपन नहनखी नवंबर 13 की नुमित युंबा पुंग 13 मिनट कुलम चप मतमदा चुराचामपुर डिस्ट्रिक्ट की सिंगा सब डिवीजन की मनुंग चनबा बेहांग दसु बोम पोखा हंदुना अमदी नोमै कापसिनुना कुंतरक शुबा असम राइफल्स की पर्सनल सिंह अटैक तौखी मफम अदुमक्तदा पर्सनल अनि सिखी अदुगा अहुम अमना सोखी लंदा अदुदा सिखरबा पर्सनल सिंह दी वारन ऑफिसर PK शर्मा अमदी राइफलमैन रामचरणी सोलबा पर्सनल सिंह अदुना PK सुरेश कुमार अमदी राइफलमैन नारायण नुयुलुनी ऑपरेशन अराबा असिगी मनुंग चना नवंबर 13 दसु मोरे अमदी मिनौगी मरक्ता मपांगल लेबा बोम अमा पोखाय हंदुना इंडियन फोर्स लंदा की अदुबु बोम अदुना टारगेट चपचाना पानबा ngамखिदे नवंबर 13 टेक्नोपोल चेक पोस्ट लेबा कुनमरी सुबा असम राइफल्स दा अयुकी पुंग 3:10 चपदा बोम पोखाय हंदुना लंदा की टेक्नोपोल चेक पोस्ट पोखाय हलख्रबा मतुंग मिनिट 10 रोम चोनथरगा सीता लमखाई की कुनमरी सुबा असम राइफल्स की मोबाइल चेक पोस्ट अमुहना बोम अममु पोखायन की आर्टिलरी यूनिट असिगी खुसुकुलाइदा असोब खरा लेबदगी मतम चाना पोखाय हनबा ngамखिदबना पोखायबा असिदा मिसिमिना असोपंदी यावखिदे अदुबु इंडियन फोर्स सिंग असिना हेक पोथाफम ओइना सिजिनबा बस स्टैंड अमा अटेक अकाई थोकी हौजिति असम राइफल्स सिंग असि मी पाइ थबाइदना अहिंग खुदिंगी नुमै कापथोपा अमदी बोम पोखाय हंदना मसा ngak थोपनी खन्ना थबक चथदुन लेरि हाइरि नवंबर 19 की नुमिदावरम पुंग 4:49 चपदा इम्फाल की मिनुथोंगदा लेबा असम राइफल्स की ट्रांजिट के मनाक्ता बोम अमसु पोखाय हंदना लंदाखी पोखायबा सिदा असो ओपन थोखिबदी यावखिदे ऑपरेशन अराबा मिंगथोनबा लांजंग असि माइ पांगना चंगसिंखिबा असिना मणिपुर की मफम अमदा हेक्ते UNLF की लामी संगलुमना तौनिंगलकपा मतमदा थबक तौबा ngami हाबदु मियामदा खंगनबनी इंडिया की मायोक्ता चंगसिलेबा लांजंग असि मणिपुर की निंगतंबा हंजिनरिबा फावबा लेपा लेतना चंगसिंखिगनी हाइरि हौजिक चथरिबा मणिपुर संगाई फेस्टिवल का मरी लेना ngasi मणिपुर माउंटेनियरिंग एंड ट्रैकिंग एसोसिएशन की मियंग मखादा मणिपुर एडवेंचर एंड माउंटेन बाइकिंग एसोसिएशन की मियोय 13 साबा साइकिल टीम अमा ngasi लमथाखरे नरेंद्र मोदी ने लुचिंगबा NDA सरकार ममांग पालंबा UPA सरकार की मतमदा लेफ्ट पार्टी सिंह तक्सिनबदगी मियाम की येंगदुना खुंगंग की मियाम चाही अमदा निमित चामनी थबक पीनबा लौखलंबा महात्मा गांधी नेशनल रूरल एम्प्लॉयमेंट गारंटी एक्ट भारत की अखनबा मफम खरा खक्तदा चननबा अमसुंग मसिबु पिक्सिल हननबा खोंथांग लौखले हाइना कम्युनिस्ट पार्टी ऑफ इंडिया मार्क्सिस्ट मणिपुर स्टेट कमिटीना थाद्रोप चेरोल अमना मरा सिरगली हौजिक मटेरियल अमसुंग लेबर की रेशियो हंथननबा खोंथांग लौखतखिबा असिना प्रोग्राम अस्ते यामना सोअल अहम खोंथांग थबक सुबगी नुमित मसिंग कक्तबा अनिसुबदा रेशियो द मटेरियल की चांग हेंगत हनबा असिना ठेकादार सिंह अमसुंग मेसिन सिंह हेना मसिंग यामना चंगलगनी वर्क गारंटी एक्ट की कॉन्ट्रैक्टर कमीशन गारंटिंग एक्ट ओंथोरकदौरी मरमसिना MGNREGA मुथरपा अमसुंग पिथहनबा यारोय हाइना लेबाक पुंबदा ngasi न्यू दिल्ली दा त्रिपुरा की चीफ मिनिस्टर मनिक सरकार ना लुचिंगदुना चथरिबा धरना असिगी सरोगमोइना इम्फाल दा CPIM ऑफिस दा मिपमा पांथोतुना MGNREGA मुथरपा यारोय मिपुम खुदिमक थबक पीनबा लौखलु हाइबा वारेप लौदुना भारत के प्राइम मिनिस्टर लापदा मेमोरेंडम पिसिनबा वारेप लौरे हाइखी उचिवादा लेबा उचिवा हाई स्कूल असी एडेड स्कूल ओइजरबसु महिरोय चट्रेट की मथकता लेदुना बोर्ड के एग्जाम दा चांग वांगना माइ पाक्तुना लाखिबा स्कूल असी ओजा निंगथिना लेतबरा महिरोय सिंग निंगबा काइनरी सरकारना एप्रूव तबो ओजा अहुम लेरंबदगे हौजिक हन्ना हेडमास्टर ओइरंबा हाना हेडमास्टर ओइरंबा अदुसु अक्टोबर थादा पेंशन चटकिबदगी एप्रूव ओजा अनिगा लोइनना नन एप्रूव ओजा 15 स्कूल असी चलाइरी हिरमसिगा मरी लेनना स्कूल असिगी हेडमास्टर ओइरंबा एस सरोज कुमार ना पाउमिसिंग द फोंदरोपदा खोंथांग थेंखांग कयादा हाना एजुकेशन मिनिस्टर ओइरंबा अमदी हौजिक एजुकेशन मिनिस्टर ओइरिबा मोइरांथेम ओकेंड्रो अमसुंग लोकल MLA दा स्कूल असिगी अवारा पासिंग मेंशनना हाइजख्रबसु हौजिक फावबो थबक पाखत पिद्री मसिना स्कूल असिगी फिबम नोमोनोमगी सुक्सिलगली हाइखे
anadi akhoi da class maintain tong amak tawa warak pa adai akhoi khungi ne na semning ba ngang jing do anu semning ko mingi thai tai na haijening maji akhoi ji yaragadi full fledged ohen biro whether natragana more additional post biro sini natragadi akhoi school ji mulakani implementation mayam tawra kai gino ji अखोई रामछा एप्लाई तौबी याय ये से तौबी याय अदु मयाम हम तौबीरगसु अखोई सिगदि निंगबजी थुम थुंद्रे Kanglei Park Students Association KSA Jiribam Bras Sinduna Lubas ki Mapan Suba Mapo Kumon Thorom Jiribam High Secondary School da Pangthokre Thorom sida Jiribam High Secondary School ki Principal L Ranjit Kumar Singha KSA ki Advisor L Surendra Kumar KSA Jiribam Bras ki President U Rojan amasung Jimpal ki President JS Jini Susarwia ki Tharunga Mari Lenana Jiribam da Leba School singi oiba Mahiri singi quiz Changdam na Bamasu Pangthokre Jiri Lauri Khongthang Lupi Officer ma Jiri ki Babu Parada Hangdokre Thoramasida DI School o Brazamani Meite Advocate I Inau Bisusarwia ki Jiribam da leba Mahiri Loop Madi MSU District Committee Desam Local Council MSF Special Branch amasung KSA Jiribam Branch na National Highway da Total Blockade Chatharam Badu matam kharagi oina komthole hari MSU District Committee Jiribam ki Office ta pangthokpa pawimi phamamada Mahiri Luchingba singna Manipur Government ki Maikedagi Jiribam ADC da pirakpa thajaba manamaram oiraga Loop Marina Junction lamba khongjang asi December 15 fawba komthokpani hari All Manipur Government Aided School Employees Coordinating Committee na ngasidagi matam kaltana chara hemagi khongjang sangsingani taramba adu Joint Students Coordination Committee na haizarakiba yenglaga handokle hari sarkar na khongjang asi handoklingai manungda oja singi dabi pithok trabadi oja singi khongjang makha tana sangsingani hari pawi maratan atemba break amamu break batang damukana taram uksari Wadang asisu International Fortnight Observation Protesting Violence Against Women ki sarogama oina mihati na happy kraba Infar West ki manung chana laiba fayeng dagi Jambi amadi machanupi Monica amasung luke dagi khulem tondon ki hauzik oriba imung ipibam yangsinkre luke dagi lekidapi khulem tondon ki apopi pisak unarubada machanupi bu maklang dagi nauba amadi sana zawbana inglisini tarani thoida mihati na hat ki bagi ngasi fawba police na charge Thangat pidabana karigumba thaba amata lokhat pidabasi pende lamsang osiga case asigi matangda unanaba honarabasu lairabani haina hantana yengbagi thoram chathai Machagi mihata chenabasing chapsaba serak pihaningi hairi phayengdagi inglisini tarani thoida mihatina hatok pikraba angom chambi amadi machanupi gi chahi marifurom suraba mapubok amuthoi unarubada ahal oiraba mahangna chambi na hundolamba masasing yoknaba honabada awaba oire haujuk fawba sarkarna mahaki on All age pension PBD Maki Machanupi Jambi amadi masunupi Monica gi misigi matangda police na ngasi fawba mihar paputopa ngamdaba si pende government na mieng chambiu hairi adu akudi nangne do ngudeba tumda adu tanan nangne phara pajan chakre phara tawdo mawani bigo mawani mo tawdo tawde bijabi yare adu ojiti kujing matumde pajane talai badumi mangle Ward ki Secretary Sobitana mihati na hatok pikrabi nupi kayagi imung singna police na achumara ningtina thigatuna achumba thabak lokakani thajaba thamnaran mabasu ngasi miyam na police ki thabak thawongda chingnaba kaya phongdong narakliba asi mari lenaba singna miyeng changba chungani phongdoki ana tawramba kano ayo singna masi lengam da bu hoji hoji ki present ayo sina masi lengak tana kesi sa se thagana bagi kano da leire haibase akoi khangjare aduna akoi na government appeal tawjaning badi casing se am kuin na palhandana athuba matam da investigation phajana tawbaga loina sa se matam jan thagat pirabadi victim sing oriba sing asigi makoi justice phangduna imu manung se awabo ko Sangai Festival gi standard stall number chamaga marifuda second hand gi firol yolambadagi ISTV na miyam da khangan kraba matung ngasi amu hanna ISTV na chatune yenglubada stall sing aduda second hand sing yolamje ahan ba pochai sing yolamle festival asida mai khuga da thabak sing matung tawbidana ba festival asigi magun hengat hanbada achobo mateng oigani haina maike kaya dagi mot pinarakli Nehru Yuba Kendra Sangathan Infar West na sinduna district level cultural program ama Nauranthong Khulem lekai da pangthokre Tharomasida Jain Manipur Dance Academy gi hanagi guru E Indira IMC gi counselor S Memsana Nehru Yuba Kendra Infar Zone gi journal director Sahid Susaruya ki tongan banat ki tharom kaya thoehan tanaki
Images of Manipur na puthokpa Imphal City have a tourist guide pocket book ama achumba thorom ama galoina Manipur Tourism Forum gi President Dr. J.S. Davalina Hotel Classic Grand da release tawkre. Lairigasi Images of Manipur gi makada Manipur Urban Development Agency na sponsor tauba tha ahumgi photography course ta saruk yakiba photographer sing amadi Jinendra Maibamna luchingduna puthokpani. Lairig asina mapalamadi lebak asigi lamkoiba singda kanaba I pau piba ngamgani haiki. Thawbal Police Commando amasung ani suba Assam Rifles ki apunba kangbu amana wangjing kaithel da acharo sing check tawda RPF ki cadre ama fare. Police ki PRO gi cherol amana faraba miu adidi khundrapam open chaini fugataru apopal ekhidraba maniyaiba hairok part 2 maning lekai dagini mangondagi lupali sing tara amadi ate polam kya fangle hairi. Cookie Students Organization na MPS Khalaba Thongkho Chon Haukipu Taramno Opagaloina na Annual Assembly Circle Community Hall da Pangthokre Tharomasida ADC Sada Hills ki member Jelthang Tauthang Cookie NP Circle Gamkai gi President Thangkam Lufeng ADC member Pautin Lun Chomloi Thangam Misau Susar Yaki. All Manipur College Teachers Association na Higher Education Kalona bagi damak hayangdagi nutigi numit yung ba pungtara nitoy dagi class lawdaba half day chalk down strike changsilagani hari college uzasingi dabigi o natay na bada sarkar na tawgi habagi matagum anoba principal sing amuk hap na bagi process tawre habasina asembo oram na badi kudak tato kadabani laibak irang thon dabana sarkar gi achuba kongtam oigani hauzik sana bagi pao. Masigi sana bagi pauta Bidamongo College na Standard College Pumaiti Bapiduna A Board Chansinga Memorial Manipur University Inter College Women Football Tournament Kimapu Oikre Manipur University Sports Committee ki miye makhada Nauren Birahari College Kundra Pamna Sinduna College asiki ground Jatarakiba A Board Chansinga Memorial Manipur University Inter College Women Football Tournament ngasi loisinkhre loisin bagi tharomda Manipur University Sports Committee ki Secretary Dr. C.S. Pradeep Nauren Birahari College Kundra Pam ki Principal Dr. N.G. Ekasini amadi All Manipur Football Association ki Secretary Ranjit Royna Thoroma Pusing Oiki Tha asigi tangkon mari degi college tarek na saruk yaduna jatharakiba tournament asigi ngasi aroiba numiki sanakibada Biramongo College sau mungna Standard College kongmopu goal taruk amada maithiba piduna champion oikibani Biramongo College sau mungi goal sing adu I Primesori Mandakini amadi S Jenia na goal anini chanki Standard College kongbogi amata ngairaba goal adu PS Bina na chankibani makong mathang taraba team singda Thoroma Pusing na trophy piduna puning thogatki Manipur Sangai Festival ga mari lenana Manipur Horse Riding and Polo Association asinduna Imphal gi Polo Ground da mapal leba ki team taret yauna punna team mapa na saru yadana chathariba nipan suba Manipur Polo International gi ahanba semi final hayang nutil pung abatabada India Team B Manipur amadi India Team B ga thengnaragani ani suba semi final da USA amadi South Africa ga sanaragani All Manipur Football Association asinduna mathang thagi tang ahum dagi Imphal gi mapal kangjebungda team kunna saru yaduna yangkhainipan suba Sir Churajan Singha KC SICBE Memorial Football Tournament ki qualifying round horagani amarobda association na thadrok jerol amagi matung ina tournament asida conduct taunaba match commissioner ahum S Yadav Chandra KSS Sarachandra LDI Mamadi referee kulumdoi khankre Eastern India Bodybuilding Association ki miyang makhada All Manipur Gymnasium Welfare Association na sinuna mathang chahigi January tang ahum amadi marida Manipur na yumbu oiduna pangthokadriba taruk shuba Eastern India Bodybuilding Championship ta Manipur team sembagi trial selection tha asigi tang kumapan gi nuthilpung amatabada haingang ibudok marjing lai harau pham lampak ta pangthoragani hairi Imphal East District Football Association asinduna Kumalampak ki artificial turf ground da team ani Eastern Sporting Union Wangkhai amadi Naharulya Fathoni Kanglub Okam Chutheng na saru yaduna triple leg basis da zathariba Khuraizam Tarun Kumar Memorial Senior Women Football League ki hayang nuthilpung amatabada anisuba match oina sanaragani December ki tang 18 dagi kumathai fawba West Bengal ki Kolkata da pangthokadariba East Zone Throwball Championship da saru yanaba Manipur ki nupa amadi nupi ki team sembagi trial selection tha asigi tang kumapan ki ayupung taraga mene kuntha chapa matamda yang thangi Kamakhya Pemton College Ground da pangtholagani hari tha asigi tang 19 dagi December ki tang 13 fawba Moirang Multipurpose Higher Secondary Ground da
Amofa Moirang na sinduna pangtukodriba ni Pansuba Loktak Trophy gi Match Commissioner K. Brozen amadi referee ni Pan Khankre Khalaba referee sing tha asigi tang kuripan ge ayu pung 3 tabada Moirang Multipurpose Higher Secondary Ground da Match Commissioner da report tawranaba amfana thadar pachero amana khangalali Mizoram da pangtukodriba Coca-Cola Cup Sub Junior Boys National Football Championship da saruk yanaba Manipur team khanbagi anisba phase gi oina sanaroi kumanga khankre Mga suba Sahid Manoranjan Singha Memorial CRPF Football Tournament के फाइनल दा PYDA लुआंग संबम अमदी MTFT लेमकोंगा सानगनी मणिपुर नागालैंड सेक्टर CRPF न सिंधुना लांगजिंग असोबा फुटबॉल ग्राउंड दा टीम तरा तरुण सरुक यादुन चथरिबा mga suba Sahid Manoranjan Singha Memorial CRPF Football Tournament की ngasi sanakhiba ahanba semi-final match da PYDA लुआंग संबम na Real Sagol Banbu penalty da maithiba piduna final changkhibani team animangna apiba matamda goal ahum chanadana draw chapadagi kick from penalty mark na decide tawbada PYDA luang sabam na Real Sagol Banbu goal ahum ani da maithiba piduna final changkibani apiba matamda changkiba Real Sagol Bangi goal ahum adu lamyan ba El Manitombi amadi case sadanandana chanki PYDA luang sabam gi goal ahum adu MD Sahidur Rahmana goal ani chanki atopa goal aduna Farif na chankibani match asida Real Sagol Bangi El Susil Kumar T Jiren PYDA luang sabam gi Sankar Sahidur amadi Mani Mohanda referee na yellow card book tauki anisuba semi final match ki sanakibada MTFT lemakong na pamyal patsubu goal ani sinoda maithiba pikre MTFT lemakong gi mai papagi goal ani adu pi moina ahan bab half ki apiba matam gi half a minute ama amadi anisuba half ki umbudra suba minute ta chankibani match asida pamyal patsugi ke surjit amadi Romario da referee na yellow card book tauki tha asigi tang kumapan gi nungthil pung amaga minute kontra chapa matamda final sanaragani ngasi nongmogi ba ingasai pau pizari ICAR lamfe patagi fangba pagu metung ina ngasigi khwaidagi saba asi degree Celsius kulumdoi dasmik tareni khwaidagi ingmana degree Celsius nipab dasmik tareni nungsite yawba ising manigi chang ayukta chada marfudra mathoi nungthilana chada umfuga humdoi nungjugi chang millimeter sunyani list of the maroi ba mukhana pizari Ministry of Home Affairs ki North East ki Internal Security Advisor Dr. Manoranjan Nomaina Kaplam Badagi Lakanakre Jidi Lambigi Fibam Toina Ohum Balai Barak Thong Gari Lambada Kudong Tinga Oidi Amadi Biramongol College na Manipuri University Inter College Women's Football Tournament ke Mapu Oikre Nasiki de ISTV ni pizza pa pau mata susinjari miyang tabirim semua mukana kurunjari